ꯐꯖꯩꯗ ꯑꯩꯒꯤ ꯊꯋꯥꯏꯁꯦ ꯑꯇꯣꯞꯄ ꯂꯩꯔꯥꯡ ꯀꯌꯥ ꯎꯔꯨꯔꯕꯁꯨ ꯅꯪꯒꯨꯝꯕꯤ ꯅꯤꯡꯊꯤꯕꯤ ꯂꯩꯔꯥꯡꯗꯤ ꯑꯃꯨꯛ ꯐꯥꯎꯕ ꯊꯦꯡꯅꯗ꯭ꯔꯤ ꯀꯅꯥꯒꯤ ꯐꯣꯇꯣꯅꯣ ꯅꯪꯅ ꯌꯦꯡꯉꯤꯗꯨꯕꯣ ꯂꯤꯡꯊꯣꯏ ꯅꯪ ꯂꯥꯛꯑꯕꯣ ꯑꯁ ꯅꯪ ꯉꯥꯏꯕꯗꯕ ꯈ꯭ꯋꯥꯡꯒꯁꯦ ꯇꯦꯛꯑꯦꯍꯦ ꯑꯩꯗꯤ ꯑꯗꯨ ꯑꯗꯥ ꯑꯩ ꯈꯪꯗꯦ ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯍꯥꯟꯅ ꯄꯤꯔꯛꯑꯣ ꯅꯪꯅ ꯌꯦꯡꯉꯝꯃꯤꯕ ꯐꯣꯇꯣꯗꯣ ꯀꯅꯥꯒꯤꯅꯣ ꯍꯥꯏꯕ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯊꯝꯂꯤꯕꯤ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯍꯥꯏꯗꯣꯛꯄ ꯌꯥꯗꯦ ꯑꯣ ꯅꯪ ꯍꯥꯏꯗꯣꯛꯂꯔꯣꯏ ꯑꯩꯗꯤ ꯍꯥꯏꯗꯣꯛꯂꯔꯣꯏ ꯑꯩ ꯂꯩꯅ ꯂꯩꯅ ꯑꯇꯣꯞꯄ ꯅꯨꯄꯤꯒ ꯅꯨꯡꯁꯤꯅꯔꯤꯕ ꯅꯪ ꯌꯥꯝ ꯐꯠꯇꯦ ꯌꯦꯡꯅꯤꯡꯕ꯭ꯔꯥ ꯐꯣꯇꯣꯁꯦ ꯁꯨꯡꯌꯦꯡ ꯌꯦꯡꯅꯤꯡꯗꯦ ꯌꯦꯡꯅꯤꯡꯕ꯭ꯔꯥꯕ ꯁꯦ ꯌꯦꯡꯉꯣꯁꯦ ꯌꯦꯡꯉꯣ ꯍꯥꯏꯕ ꯑꯌꯥ ꯁꯤꯗꯤ ꯑꯩꯅꯤꯅꯦ ꯍꯣꯏ ꯅꯪꯅꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯃꯨꯅ ꯊꯝꯂꯤꯕꯤ ꯃꯤꯁꯛꯇꯣ ꯑꯁꯦꯡꯕꯔꯣ ꯍꯣꯏꯌꯦꯏꯁ ꯏꯀꯥꯏꯗꯅꯒꯁꯨ ꯇꯧꯔꯤꯌꯦ ꯍꯩ ꯉꯥꯏꯈꯣꯅꯦ ꯃꯅꯤ ꯃꯐꯝꯁꯦ ꯐꯖꯗ꯭ꯔꯥ ꯁꯨꯝ ꯌꯥꯏ ꯑꯗꯣ ꯅꯪꯅꯗꯤ ꯍꯦꯜꯂꯤ ꯐꯖꯕ ꯑꯁ ꯑꯗꯨꯝ ꯈꯥꯏꯅ ꯂꯩꯍꯦ ꯅꯪꯁꯤꯁꯨ ꯈꯥꯏꯕ ꯅꯠꯇꯦꯍꯦ ꯅꯨꯡꯁꯤꯕꯩꯅꯦ ꯍꯣ ꯌꯥꯝ ꯅꯨꯡꯁꯤꯕ꯭ꯔꯣ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯑꯩꯁꯨ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦ ꯅꯪꯒꯤ ꯊꯃꯣꯏꯒꯤ ꯅꯨꯡꯁꯤ ꯊꯣꯡꯖꯤꯟꯗ ꯈꯣꯡꯐꯝ ꯆꯥꯗ ꯈꯨꯗꯤ ꯊꯤꯔꯨꯔꯦ ꯈꯣꯡꯐꯝ ꯆꯥꯗ ꯈꯨꯗꯤ ꯊꯤꯔꯨꯔꯦ ꯉꯁꯥꯏ ꯑꯩꯅ ꯆꯤꯡꯗ ꯅꯪꯕꯨ ꯅꯨꯡꯁꯤꯌꯦꯅ ꯀꯟꯅ ꯂꯥꯎꯕꯗꯣ ꯈꯜꯂꯨ ꯏꯊꯟꯇ ꯁꯨꯝ ꯏꯀꯥꯏꯖꯔꯦ ꯑꯗꯨ ꯉꯥꯏꯈꯣꯅꯦ ꯃꯅꯤ ꯀꯩꯅꯣꯝꯇ ꯍꯥꯏꯒꯦ ꯀꯩ ꯋꯥꯅꯣꯅꯦ ꯍꯥꯏꯌꯨꯅꯦ ꯍꯌꯦꯡꯗꯣ ꯑꯝꯇ ꯎꯅꯁꯤꯗꯅ ꯏꯃꯥꯟꯅꯕꯤꯁꯤꯡꯅꯁꯨ ꯅꯪꯒ ꯈꯪꯅꯅꯤꯡꯉꯦ ꯍꯥꯏ ꯑꯗꯣ ꯅꯪ ꯈꯔ ꯅꯥꯟꯅ ꯂꯥꯛꯎꯀꯣ ꯏꯕꯦꯝꯃ ꯅꯪ ꯑꯃꯨꯛꯇꯪ ꯁꯤꯗ ꯑꯩꯈꯣꯏ ꯏꯃꯥꯅ ꯂꯥꯛꯎꯗꯅ ꯀꯧꯔꯤꯑꯦ ꯀꯣꯟꯅ ꯁꯨꯅꯔꯁꯤ ꯀꯔꯤ ꯍꯥꯏꯒꯦ ꯏꯃꯥ ꯑꯁ ꯋꯥ ꯑꯃꯇ ꯉꯥꯡꯕ ꯅꯪꯍꯧꯗ꯭ꯔꯦ ꯍꯧꯖꯤꯛꯄꯨ ꯑꯩꯅ ꯀꯗꯥꯏꯗꯒꯤꯅꯣꯅꯦ ꯐꯤꯔꯣꯟ ꯑꯐꯕꯃꯨꯛ ꯊꯤꯔꯨꯗꯣꯏꯁꯦ ꯀꯗꯥꯏ ꯌꯧꯔꯒꯦ ꯅꯪ ꯍꯤꯔꯣꯗꯨꯕꯣ ꯂꯥꯛꯑꯅꯤꯗꯤ ꯍꯥꯏꯕꯅꯤ ꯀꯩꯗꯧꯔꯅꯣ ꯈꯪꯗꯦ ꯀꯩꯅꯣ ꯃꯥꯕꯨ ꯁꯟ ꯒꯥꯔꯤꯗ ꯂꯥꯛꯏ ꯌꯥꯠꯂꯣ ꯊꯥꯗꯣꯏ ꯅꯪꯅ ꯉꯥꯡꯊꯣꯔꯛꯄꯁꯤꯃ ꯀꯥꯏꯗꯤ ꯁꯟ ꯒꯥꯔꯤꯅꯣꯍꯦ ꯅꯣꯏꯅ ꯃꯔꯣꯜ ꯑꯃ ꯏꯁ ꯃꯥꯏ ꯅꯤꯄꯥꯏ ꯃꯔꯝꯗ ꯉꯥꯡꯉꯤ ꯀꯥꯏꯅ ꯁꯥꯎꯔꯤꯃꯤꯕ ꯃꯥꯏꯁꯦ ꯑꯦ ꯀꯩꯅꯣ ꯇꯧꯔꯤꯁꯤꯗꯤ ꯑꯁꯤꯕꯨ ꯃꯅꯤꯔꯅꯦ ꯑꯁ ꯂꯤꯟꯊꯣꯏ ꯅꯪꯒꯤ ꯆꯣꯏꯁꯗꯤ ꯍꯥꯏꯐꯦꯠ ꯌꯥꯏꯍꯦ ꯁꯥꯏꯀꯜꯁꯤꯒ ꯌꯥꯝ ꯆꯥꯅꯩꯌꯦ ꯂꯤꯟꯊꯣꯏꯅ ꯁꯥꯏꯀꯜꯁꯤꯒꯤ ꯃꯥꯡꯗ ꯐꯝꯃꯒ ꯃꯥꯒꯤ ꯍꯤꯔꯣꯅ ꯊꯧꯔꯗꯤ ꯀꯌꯥꯇ ꯐꯖꯈ꯭ꯔꯅꯤꯁꯦ ꯃꯩ ꯇꯥꯗꯣꯏꯅꯦ ꯂꯤꯡꯊꯣꯏ ꯈꯔ ꯊꯦꯡꯗꯣꯛꯈ꯭ꯔꯦꯍꯦ ꯑꯂꯤꯟꯊꯣꯏ ꯑꯩꯒ ꯖꯌꯥꯒ ꯆꯠꯂꯝꯃꯒꯦ ꯅꯪ ꯅꯣꯏ ꯍꯤꯔꯣꯒ ꯋꯥꯔꯤ ꯁꯨꯅꯔꯒ ꯂꯥꯛꯑꯣꯀꯣ ꯂꯥꯛꯑꯣꯍꯦ ꯆꯠꯁꯤ ꯂꯥꯛꯑꯣꯍꯦ ꯂꯤꯡꯊꯣꯏ ꯂꯥꯛꯍꯣꯏ ꯁ꯭ꯋꯥꯏ ꯆꯧꯁꯤ ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ ꯀꯩꯗꯧꯔꯒꯦ ꯑꯩꯅ ꯅꯪꯒꯤ ꯍꯥꯛꯇꯛꯇꯒꯤ ꯉꯁꯤ ꯑꯩ ꯏꯃꯥꯟꯅꯕꯤꯁꯤꯡꯒꯤ ꯃꯃꯥꯡꯗ ꯃꯥꯏ ꯄꯨꯗꯨꯅ ꯆꯠꯄ ꯉꯝꯗ꯭ꯔꯦ ꯅꯪꯅ ꯍꯤꯡꯂꯤꯕ ꯄꯨꯟꯁꯤꯁꯦ ꯀꯔꯝꯕ ꯃꯑꯣꯡꯒꯤ ꯄꯨꯟꯁꯤꯅꯣ ꯃꯗꯨꯒꯤ ꯄꯨꯟꯁꯤ ꯃꯍꯤꯡꯗꯣ ꯑꯩ ꯍꯤꯡꯕ ꯉꯝꯂꯣꯏ ꯂꯤꯡꯊꯣꯏ ꯉꯥꯏꯈꯣ ꯁꯦ ꯑꯩꯅ ꯂꯣꯏꯅ ꯂꯥꯟꯕꯅꯦ ꯁꯦ ꯑꯩꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯣ ꯅꯪ ꯑꯩꯕꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯅꯣ ꯂꯤꯡꯊꯣꯏ ꯅꯪꯗꯤ ꯑꯩꯒꯤ ꯊꯋꯥꯏꯅꯦ ꯂꯤꯡꯊꯣꯏ ꯁꯦ ꯃꯅꯤ ꯑꯩ ꯁꯣꯏꯈ꯭ꯔꯦ ꯍꯥꯏꯕ ꯁꯦ ꯑꯩ ꯅꯪꯕꯨ ꯌꯨꯝꯗ ꯊꯤꯟꯕꯤꯔꯝꯃꯒꯦ ꯅꯪ ꯑꯩꯕꯨꯗꯤ ꯊꯥꯗꯣꯛꯇꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯍꯩꯁꯤꯡꯁꯤꯅ ꯑꯔꯣꯏꯕꯅꯤ ꯑꯩ ꯅꯪꯒꯤ ꯃꯇꯨꯡ ꯏꯟꯅ ꯆꯠꯄ ꯉꯝꯃꯔꯣꯏꯌꯦ ꯉꯁꯤ ꯍꯥꯏꯕ ꯅꯨꯃꯤꯠ ꯑꯁꯤꯗꯩ ꯅꯪ ꯑꯩꯕꯨ ꯀꯥꯎꯊꯣꯛꯅꯕ ꯍꯣꯠꯅꯔꯣ ꯑꯩꯁꯨꯅꯦ ꯅꯪꯒꯤ ꯅꯐꯝꯗꯒꯤ ꯂꯥꯞꯊꯣꯛꯈ꯭ꯔꯒꯦ
ꯂꯤꯡꯊꯣꯏ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤꯅꯤ ꯉꯁꯤ ꯑꯩꯅ ꯋꯥꯔꯤ ꯀꯞꯂꯤꯕꯁꯦ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯔꯨꯕꯒꯤꯅꯤꯀꯣ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯅꯝꯊꯥꯛ ꯑꯣꯏꯔꯝꯂꯦ ꯅꯪꯗꯤ ꯑꯩꯕꯨ ꯃꯥꯏꯊꯣꯡꯗ ꯈꯛ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯂꯤꯕꯣꯔꯦ ꯑꯩ ꯀꯩꯁꯨ ꯈꯟꯗꯦ ꯉꯁꯤꯗꯤ ꯄꯨꯝꯅꯃꯛ ꯈꯪꯅ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏ ꯑꯃꯇꯪꯅꯗꯤ ꯌꯥꯔꯝꯗꯦ ꯑꯌꯨꯛꯀꯤ ꯁꯦꯡꯂꯕ ꯂꯤꯛꯅꯥꯟ ꯀꯣꯔꯧꯒꯤ ꯃꯉꯥꯜ ꯃꯥꯡꯈꯤꯕ ꯉꯁꯤꯒꯤ ꯇꯥꯏꯕꯪꯒꯤ ꯑꯔꯛ ꯑꯔꯥꯛꯇ ꯅꯪꯁꯨ ꯏꯐꯝꯗꯒꯤ ꯃꯥꯡꯈꯤꯕꯅꯤꯀꯣ ꯂꯤꯡꯊꯣꯏ ꯕ꯭ꯔꯗꯔ ꯁꯤꯒ꯭ꯔꯦꯠ ꯂꯩꯒꯗ꯭ꯔꯣ ꯂꯩꯌꯦ ꯀꯌꯥ ꯈꯛ ꯄꯤꯌꯨ ꯍꯥꯏꯅꯣ ꯄꯦꯀꯦꯠ ꯑꯃ ꯄꯤꯔꯣ ꯄꯦꯀꯦꯠ ꯑꯃ ꯍꯣꯏ ꯄꯤꯒꯦ ꯄꯤꯒꯦ ꯀꯩꯅꯣ ꯂꯩꯕ ꯂꯣꯏꯗ꯭ꯔꯤꯕꯣ ꯆꯠꯁꯤ ꯂꯥꯛꯑꯣ ꯁ꯭ꯋꯥꯏꯗ ꯁꯣꯔ ꯍꯣꯟꯕ ꯈꯔ ꯍꯣꯏ ꯅꯨꯡꯉꯥꯏꯇꯦ ꯍꯣꯏ ꯕ꯭ꯔꯗꯔ ꯑꯩꯒꯤꯗꯣ ꯀꯌꯥ ꯊꯣꯛꯑꯒꯦ ꯆꯥꯝꯈꯛ ꯊꯝꯕꯤꯔꯝꯃꯨ ꯁꯠ ꯁꯠ ꯄꯤꯊꯣꯛꯑꯝꯃꯣꯕ ꯍꯣꯏꯍꯦ ꯉꯥꯏꯈꯣꯍꯦ ꯅꯪ ꯁꯤꯃ ꯏꯌꯥꯝꯕ ꯁꯦ ꯂꯩꯔꯁꯦ ꯌꯥꯔꯕ ꯅꯠꯇ꯭ꯔꯣ ꯅꯨꯡꯉꯥꯏꯖꯔꯦ ꯆꯠꯁꯤ ꯂꯥꯛꯑꯣ ꯀꯗꯥꯏ ꯆꯠꯄꯤꯗꯣꯏꯅꯣ ꯅꯆꯥ ꯂꯩꯔꯕ ꯅꯪꯅ ꯄꯥꯈꯪ ꯁꯥꯅ ꯀꯣꯏꯆꯠ ꯆꯠꯇꯅ ꯂꯩꯔꯦ ꯅꯨꯄꯤꯒ ꯀꯣꯏꯔꯕ ꯑꯩ ꯐꯠꯇꯦ ꯍꯥꯏꯅꯨꯍꯦ ꯑꯁ ꯂꯩꯅꯥ ꯅꯪꯁꯨ ꯑꯌꯨꯛꯁꯤꯒ ꯆꯒꯠ ꯆꯒꯠ ꯊꯕꯛ ꯑꯃ ꯊꯣꯛꯀꯦ ꯇꯧꯕꯁꯤꯒ ꯑꯁꯦꯡꯕꯅꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ ꯑꯁꯨꯝ ꯆꯠꯈꯤꯅꯦ ꯃꯁꯤ ꯅꯤꯄꯥꯁꯦ ꯑꯩꯗꯤ ꯌꯥꯝ ꯆꯥꯏꯌꯦꯗꯀꯣ ꯍꯟꯇ ꯍꯜꯂꯛꯀꯣ ꯅꯪ ꯉꯁꯤꯗꯤ ꯆꯥꯛꯀ ꯑꯝꯇ ꯍꯥꯞꯄꯣꯏ ꯀꯗꯥꯏꯗ ꯆꯥꯒꯦ ꯉꯁꯤꯗꯤ ꯑꯁ ꯁꯤꯔꯦꯗꯅ ꯉꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯛꯁꯤꯅꯣ ꯁꯤꯗꯤ ꯀꯔꯤ ꯑꯃꯨꯛ ꯂꯩꯍꯧꯔꯦ ꯑꯌꯨꯛꯁꯤꯗ ꯅꯪꯅ ꯆꯒꯠ ꯆꯒꯠ ꯉꯥꯡꯉꯕꯅꯤꯅ ꯗꯥꯎ ꯀꯝꯇ ꯌꯥꯗ꯭ꯔꯦꯗꯅ ꯌꯨꯝꯗ ꯑꯩ ꯐꯪꯅꯕ ꯃꯤ ꯂꯥꯛꯁꯨ ꯂꯩꯇꯦ ꯍꯥꯏꯀꯣ ꯌꯨꯝꯁꯤꯕꯨ ꯃꯤ ꯂꯩꯕ꯭ꯔꯣ ꯀꯔꯤ ꯑꯍꯦꯟꯕꯕꯨ ꯂꯩꯈꯤꯕ꯭ꯔꯣ ꯍꯧꯖꯤꯛꯇ ꯀꯗꯥꯏꯗꯅꯣꯝ ꯆꯠꯀꯅꯤ ꯍꯥꯏꯅ ꯇꯧꯔꯝꯕꯅꯤ ꯁꯣꯝꯅ ꯀꯅꯥ ꯑꯩ ꯑꯍꯦꯟꯕꯒꯤ ꯃꯃꯥꯟꯅꯕꯤꯅꯤ ꯇꯥꯔꯤꯕꯣ ꯇꯥꯔꯤꯕꯣ ꯃꯄꯥꯟꯗ ꯃꯤ ꯂꯥꯛꯏꯌꯦ ꯑꯝꯇ ꯊꯣꯛꯄꯤꯔꯛꯑꯣ
ꯑꯗꯣ ꯁꯣꯝꯅ ꯀꯅꯥ ꯑꯩ ꯃꯥꯒꯤ ꯂꯣꯏꯅꯕꯤꯅꯦ ꯑꯁ ꯃꯁꯤꯗꯤꯕ ꯅꯪ ꯃꯨꯛ ꯁꯤꯗ ꯀꯩꯗꯧꯕ ꯂꯥꯛꯏꯕ ꯅꯨꯄꯤꯁꯤꯕꯨ ꯀꯅꯥꯅꯣ ꯑꯁ ꯑꯩꯅ ꯃꯥꯏ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯗꯩꯅꯤꯅꯦ ꯌꯨꯝꯗꯒ ꯂꯥꯛꯁꯜꯂꯦ ꯇꯧꯔꯤꯁꯦ ꯑꯁ ꯌꯥꯝ ꯉꯝꯃꯤꯅ ꯁꯤꯗꯤ ꯀꯔꯤ ꯅꯨꯄꯤꯅꯣ ꯁꯤꯕꯣ ꯉꯛꯆꯔꯦꯗꯀꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯅꯨꯄꯤꯁꯤꯡꯁꯦ ꯅꯨꯄꯥ ꯐꯥꯔꯒ ꯂꯩꯅꯤ ꯍꯥꯏꯅ ꯂꯣꯏꯅ ꯈꯟꯅ ꯂꯩꯅꯔꯕꯅꯤ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯐꯥꯒꯦ ꯍꯥꯏꯗꯅꯅꯦ ꯈꯜꯂꯤꯕ ꯅꯣꯏꯁꯦ ꯑꯉꯛꯄꯅꯤ ꯃꯇꯝꯁꯤꯗ ꯀꯤꯕꯨ ꯀꯤꯔꯦꯗꯀꯣ ꯑꯁ ꯐꯔꯦꯁꯦ ꯅꯪꯁꯨ ꯈꯔ ꯉꯥꯡꯉꯗꯤ ꯌꯥꯔꯦꯁꯦ ꯆꯪꯉꯁꯤ ꯂꯥꯛꯑꯣꯁꯦ ꯃꯊꯣꯡ ꯃꯔꯝ ꯈꯪꯗꯕ ꯃꯤꯁꯤꯡꯁꯦ ꯌꯨꯝꯗ ꯂꯥꯛꯁꯟꯗꯅ ꯏꯀꯥꯏꯕꯗꯤ ꯐꯖꯅ ꯈꯪꯗꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯁꯦ ꯅꯪꯗꯤ ꯊꯃꯣꯏ ꯄꯥꯟꯗꯕꯤ ꯃꯤꯅꯨꯡꯁꯤ ꯈꯪꯗꯕꯤ ꯑꯩꯒꯤ ꯊꯋꯥꯏꯗꯒꯤꯁꯨ ꯍꯦꯟꯅ ꯄꯥꯝꯅ ꯊꯝꯂꯤꯕ ꯃꯁꯛ ꯊꯕꯛ ꯇꯧꯕ ꯅꯨꯄꯥ ꯐꯥꯒꯦ ꯍꯥꯏꯗꯅꯅꯦ ꯈꯜꯂꯤꯕ ꯅꯣꯏꯁꯦ ꯑꯉꯛꯄꯅꯤ ꯃꯇꯝꯁꯤꯗ ꯀꯤꯕꯨ ꯀꯤꯔꯦꯗꯀꯣ ꯑꯩꯕꯨ ꯃꯥꯏꯊꯣꯡꯗ ꯅꯨꯡꯁꯤꯕ ꯁꯥꯕꯤꯔꯝꯂꯤꯕꯣꯔꯦ ꯅꯨꯡꯁꯤꯕꯁꯦ ꯊꯃꯣꯏ ꯑꯃꯇꯪꯅ ꯌꯥꯔꯝꯗ꯭ꯔꯦ 그러잖아. 링토이, 호글로 남이 빠고 링토이. 앰뷸런스 엄청 꺼워 너이 뭐. 앰뷸런스 엄청 꺼워. 링토이, 나 계속 도매 링토이. 제 남이 좀 더 빠고 링토이, 남이 좀 더 빠고. ꯅꯪ ꯌꯥꯝ ꯐꯠꯇꯦ 예민으로 포토세. 예. ꯗꯣꯛꯇꯔ ꯄꯦꯁꯦꯟꯒꯤ ꯃꯑꯣꯡꯕꯨ ꯀꯃꯥꯏꯅ ꯇꯧꯔꯤꯒꯦ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯇꯧꯔꯔꯣꯏꯗ ꯒ꯭ꯌꯥꯟ ꯂꯥꯛꯑꯅꯤ ꯃꯥ ꯑꯣ ꯑꯗꯣ ꯗꯣꯛꯇꯔ ꯑꯃꯨꯛ ꯔꯥꯎꯟꯗ ꯂꯥꯛꯄꯤꯈꯤꯗ꯭ꯔꯣ ꯑꯩꯒꯤ ꯉꯁꯤ ꯗ꯭ꯌꯨꯇꯤ ꯂꯣꯏꯔꯦ ꯍꯌꯦꯡ ꯑꯌꯨꯛ ꯑꯣꯏꯅ ꯂꯥꯛꯑꯅꯤ ꯑꯣ ꯐꯔꯦ ꯗꯣꯛꯇꯔ
ꯅꯤꯡꯊꯣꯏ ꯅꯪ ꯍꯧꯒꯠꯄꯒ ꯑꯝꯇ ꯈꯪꯍꯧꯗ꯭ꯔꯦꯅꯦ ꯇꯨꯝꯊꯔꯨꯔ ꯃꯥꯜꯂꯦ ꯀꯩꯅꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯥꯝꯕ꯭ꯔꯣ ꯉꯥꯏꯈꯣ ꯉꯥꯏꯈꯣ ꯅꯪꯕꯨ ꯆꯥꯛꯀ ꯂꯥꯝꯕ꯭ꯔꯣ 이싱 비락기세 이싱 뒤에 더 Mani, ayun na mo kaya tata ka lang. Kaya kaya ngarado tao naman. Nangyayasing manumsima mo minalo na. Ayun na ginafamdalaan mo ni Mani. Kay ka pinanong ba? Kadaragin eh. Mani, nangaybuti pa sa nawaraw mo ni ko. Waraw dita. Kay waraw dun. Nang naiginong si Babo. Sayang daw ni Hay nakalo. Adobo. Ngasi fawda nang mo ay kita mo'y day lap na tang kidriya nanggi marumo pang singi mo famda nang napamli pa nanggi manito adumak oy na lepang ang kide adugidam nang ibuwaro mo ko ay na nangi na famdalan mo Ay nalaan mo niya. natiyan ng toy ay nalaan mo ni Natiya Mani, ay nalaan mo niya. Ay nalan ni Heredana